ꯆꯌꯦꯠꯅꯕ ꯆꯃꯝꯅꯕꯁꯤꯡ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯗ ꯁ꯭ꯀꯤꯝꯁꯤꯡ ꯆꯞ ꯆꯥꯅ ꯈꯪꯍꯟꯕꯤꯌꯨ꯫ ꯔꯣꯅꯤꯕꯂꯥ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁ ꯋꯤꯃꯦꯟ ꯑꯦꯝꯄꯥꯋꯔꯃꯦꯟ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯅꯧꯅ ꯁꯦꯝꯂꯛꯂꯤꯕ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯔꯨꯔꯦꯜ ꯂꯤꯚꯂꯤꯍꯨꯗ ꯃꯤꯁꯟ MSRLM ꯒꯤ ꯃꯈꯥꯗ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯆꯃꯝꯅꯕ ꯆꯌꯦꯠꯅꯕ ꯊꯧꯑꯣꯡ ꯀꯌꯥ ꯀꯨꯝꯕꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯣꯛꯂꯤꯕꯁꯤ ꯀꯣꯛꯅꯅꯕ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯌꯥꯝꯗ ꯁ꯭ꯀꯤꯝꯁꯤ ꯃꯃꯨꯠ ꯇꯥꯅ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯏꯊꯥꯏ ꯈꯨꯟꯖꯥꯎꯒꯤ ꯂꯩꯃꯔꯦꯝꯕꯤ VLFꯀꯤ ꯇ꯭ꯔꯦꯖꯔꯔ ꯅꯤꯡꯊꯧꯖꯝ ꯔꯣꯅꯤꯕꯂꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯊꯥꯏ ꯈꯨꯅꯧꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯔꯣꯅꯤꯕꯂꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ MSRLM ꯒꯤ ꯃꯈꯥꯗ ꯍꯥꯟꯅ ꯁꯦꯝꯗꯨꯅ ꯂꯩꯖꯔꯤꯕ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯤꯡꯗꯒꯤ ꯃꯦꯝꯕꯔ ꯂꯧꯊꯣꯛꯅꯅꯕ ꯀꯨꯝꯕꯤ ꯑꯁꯤꯒꯤ BJP ꯋꯥꯔꯀꯔ ꯈꯔꯅ ꯅꯧꯅ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯍꯥꯟꯅ ꯂꯩꯖꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡꯁꯤ ꯀꯥꯏꯗꯅꯕꯒꯤ ꯃꯇꯥꯡꯗ ꯋꯥꯡꯉꯨ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯋꯥꯔꯗ ꯅꯝꯕꯔ 1ꯗꯒꯤ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ VLF 8 ꯄꯨꯟꯁꯤꯟꯗꯨꯅ OB 5 ꯌꯥꯎꯅ ꯋꯥꯡꯉꯨ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯇ MSRLM ꯒꯤ ꯃꯈꯥꯗ ꯁꯦꯝꯈꯤꯕ SHG ꯑꯃꯗꯤ ꯅꯧꯅ ꯁꯦꯝꯂꯛꯂꯤꯕ SHG ꯒꯤ ꯆꯌꯦꯠ ꯆꯅꯩꯅꯕ ꯊꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ SHG ꯌꯥꯎꯔꯤꯕ ꯃꯦꯝꯕꯔ ꯀꯌꯥꯅ ꯂꯩꯉꯥꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯋꯥꯐꯝꯁꯤ ꯃꯈꯣꯏ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯀꯌꯥ ꯄꯣꯛꯅꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝꯁꯤ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯥ, ꯍꯥꯟꯅꯗꯒꯤ ꯋꯥꯅ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕ SHGꯁꯤꯡ ꯑꯁꯤ ꯑꯔꯦꯝꯕꯗ ꯇꯥꯔꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯆꯧꯕ ꯋꯥꯐꯝ ꯑꯣꯏꯔꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯐꯥꯎꯔꯤꯕ ꯆꯤꯡꯅꯕꯁꯤꯡ ꯑꯁꯤ ꯀꯣꯛꯅꯅꯕ BJP ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯌꯨ꯫ ꯍꯟꯗꯛꯀꯤ ꯁ꯭ꯀꯤꯝꯒꯤꯗꯃꯛ ꯅꯧꯅ ꯁꯦꯝꯂꯤꯕ SHGꯁꯤꯡꯗꯅ ꯁꯦꯟꯊꯪ ꯍꯦꯟꯅ ꯆꯥꯎꯅ ꯄꯤꯒꯅꯤ꯫ ꯑꯍꯥꯟꯕꯗ ꯃꯦꯝꯕꯔ ꯑꯃꯃꯝꯗ ꯂꯨꯄꯥ 10,000 ꯑꯃꯗꯤ ꯃꯊꯪꯗ ꯂꯨꯄꯥ 10,000 ꯄꯤꯒꯅꯤ ꯍꯥꯏꯅ BJPꯒꯤ ꯋꯥꯔꯀꯔ ꯈꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯂꯤꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯣꯏꯕꯣꯜ ꯈꯨꯂꯦꯟꯗ ꯂꯥꯟꯗꯥꯗꯨꯅ ꯚꯤꯂꯦꯖ ꯆꯤꯐ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯌꯥꯎꯅ ꯈꯨꯟꯖꯥ 3 ꯍꯥꯠꯈ꯭ꯔꯦ꯫ ꯈꯨꯜꯒꯤ ꯌꯨꯝ 8 ꯑꯃꯁꯨꯡ ꯒꯥꯔꯤ 2 ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯅ ꯀꯥꯡꯄꯣꯛꯄꯤꯗ ꯄꯨꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅ꯭ꯌꯨ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯄꯨꯂꯤꯁꯅ ꯀꯣꯟꯕ ꯇꯨꯄꯨꯜ ꯃꯅꯥꯛꯀꯤ ꯂꯣꯏꯕꯣꯜ ꯈꯨꯂꯦꯟꯗ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯗꯔꯁꯤꯡꯅ ꯂꯥꯟꯗꯥꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯚꯤꯂꯦꯖ ꯆꯤꯐ, ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯃꯁꯨꯡ ꯈꯨꯟꯖꯥ 1 ꯍꯥꯠꯈ꯭ꯔꯦ꯫ ꯈꯨꯜꯒꯤ ꯌꯨꯝ 8 ꯃꯥꯔꯨꯇꯤ ꯖꯤꯞ CNL 03 5903 1 ꯑꯃꯁꯨꯡ ꯃꯍꯤꯟꯗ꯭ꯔ ꯕꯣꯂꯦꯔꯣ ꯄꯤꯀꯞ ꯚꯦꯟ 1 ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 4 ꯇꯥꯔꯛꯄꯗ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯒ ꯚꯤꯂꯦꯖ ꯆꯤꯐ ꯂꯩꯈꯣꯃꯪ ꯍꯥꯎꯀꯤꯞ ꯆꯍꯤ 33, ꯑꯄꯣꯛꯄ ꯃꯥꯡꯂꯨꯡ ꯍꯥꯎꯀꯤꯞ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯇꯤꯝꯅꯔꯤ ꯇꯨꯕꯣꯏ ꯍꯥꯎꯀꯤꯞ ꯆꯍꯤ 25 ꯑꯃꯁꯨꯡ ꯈꯨꯜ ꯑꯁꯤꯒꯤ ꯖꯥꯡꯃꯦꯟꯇꯜ ꯍꯥꯎꯀꯤꯞ ꯀꯧꯕ ꯃꯤꯑꯣꯏꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 3 ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯆꯤꯐ, ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯃꯁꯨꯡ ꯈꯨꯟꯖꯥ ꯑꯃꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯗ ꯅꯠꯇꯅ ꯈꯨꯜ ꯑꯁꯤꯒꯤ ꯌꯨꯝ 8 ꯑꯃꯁꯨꯡ ꯒꯥꯔꯤ 2ꯁꯨ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯂꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯉꯔꯥꯡꯒꯤ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯡꯗ ꯕꯦꯖ ꯇꯧꯕ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯠꯇꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯄꯗꯤ ꯂꯩꯈꯤꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯗꯨꯅ ꯑꯌꯨꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯦꯝꯄꯁꯇ ꯎ ꯆꯥꯔꯥ ꯊꯥꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯑꯀꯣꯏꯕꯒꯤ ꯅꯨꯃꯤꯠ ꯋꯥꯔꯜꯗ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯗꯦ ꯁꯣꯛ 2026ꯀ ꯃꯔꯤ ꯂꯩꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ YKM ꯆꯥꯟꯅ ꯂꯨꯆꯤꯡꯗꯨꯅ ꯂꯝꯐꯦꯜꯄꯥꯠꯀꯤ ꯐꯃꯨꯡ 50 ꯂꯩꯕ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯑꯌꯨꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯦꯝꯄꯁꯇ ꯎ ꯆꯥꯔꯥꯁꯤꯡ ꯊꯥꯈ꯭ꯔꯦ꯫ ꯏꯟꯁꯄꯥꯌꯔꯗ ꯕꯥꯏ ꯅꯦꯆꯔ ꯐꯣꯔ ꯀ꯭ꯂꯥꯏꯃꯦꯠ ꯐꯣꯔ ꯑꯋꯥꯔ ꯐ꯭ꯌꯨꯆꯔ ꯍꯥꯏꯕ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗꯨꯗ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯥꯏꯌꯦꯡꯁꯪ ꯑꯁꯤꯗ ꯊꯨꯡꯂꯕꯗ ꯑꯌꯨꯁꯀꯤ ꯑꯦꯗꯤꯁꯅꯦꯜ ꯗꯤꯔꯦꯛꯇꯔ ꯗꯣꯛꯇꯔ S. ꯕꯤꯁ꯭ꯋꯅꯥꯊꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤ꯫ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯀꯃꯤꯁꯅꯔ ꯀꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔ ꯁꯨꯃꯟꯇ ꯁꯤꯡꯍꯒ ꯂꯣꯏꯅꯅ ꯍꯤꯗꯥꯛ ꯁꯨꯡꯕ ꯌꯥꯕ ꯎ ꯆꯥꯔꯥꯁꯤꯡ ꯊꯥꯈꯤ꯫ ꯎ ꯆꯥꯔꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯔꯖꯨꯅꯥ ꯑꯃꯁꯨꯡ ꯑꯁꯣꯀꯥ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯎ ꯆꯥꯔꯥꯁꯤꯡ ꯌꯥꯎꯈꯤ꯫ ꯀꯦꯝꯄꯁ ꯑꯁꯤꯗ ꯎ ꯆꯥꯔꯥꯁꯤꯡ ꯊꯥꯔꯕ ꯃꯇꯨꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯌꯨꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯤꯚꯝ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯜꯂꯗꯨꯅ ꯂꯥꯏꯌꯦꯡꯁꯪ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯐꯪꯍꯟꯒꯗꯕ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯑꯌꯨꯁꯅ ꯁꯤꯟꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯂꯣꯏꯁꯪ ꯑꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯐꯥꯖꯤꯟꯈꯤꯕ ꯃꯤꯆꯝꯁꯤꯡ ꯊꯥꯗꯣꯛꯅꯅꯕ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯔꯤ꯫ ꯅꯨꯃꯤꯠ 2-3 ꯑꯁꯤꯗ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯒꯣꯕꯤꯟꯗꯥꯁ
फाजिनखिबा मिसमसिंग थादोकननबा वारी सानबगी थबक कन चथरी लोइनना नुमित निनी हुमनी असिदा करिगुम्बा अहोंगबा अमा लाकनी हाइना थाजै हाइना होम मिनिस्टर गोविंदास कोंथौजमना फोंदोखरे वाफम असी ngarang leingaki Directorate of Environment and Climate Change na sinduna konung mamangi City Convention Center da pangthokpa World Environment Day gi thorum da saruk yakiba Home Minister da Paumi Singh na hangba wahang gi paukhum piraduna mahang na phongdokhibani Govindas Konthaujamna hai phajin gi mioi sing thadoknanaba si minister gi meeting makha da lengakna wari sanabagi thabak kan chathari amsung atenba matamda thadoknanaba honari loinana state asigi sing amsung tam animakta kulai paiba singi mathakta operation chathargani haiki tha asigi tarahumdoida kuki sing na phajin khraba matung mafam khanglaktriba naga misam taruk ki matang da High Court of Manipur da file tarukhiba PIL gi hearing da case asi NIA da karimata khangalakpa leitri hai ba wafam gi matang da Paumi Singh na hangbada mahak na hai NIA da sinabagi file isamak na khutyak pikibani maramasina NIA da khangalakpa leitri hai bagi matang asi nakal ani gi marakta communication gap ama leibana oigani hai na sengdorki nungsagi maisana manil onduna pahankibadagi ising phangdabani Chief Minister Rekha India ki konung New Delhi da heat wave na maram oiraga miyam na nungsagi maisa khangnanaba honabada awaba mayoknabagi mathakta ising phangdabadagi amuka hena awaba mayoknai ringai jairakta Delhi ki Chief Minister M Rekha Guptana ising phangdribasi nungsagi maisa na Delhi ki supply line sing dagi ising manil onduna pahenkibadagi ni haina nungsagi maisa da tainanaba honakhibagi damak chauna wathok oirare BJP ki lusing bi ama suoiriba Rekha Gupta ki wafam asi hanagi minister Saurabh Bhardwaj amsung Congress spokesperson Ragini Naik yauna opposition ki lusing ba kayana yaningda phongdokna rakhi Ragini Naik na hai kalin gi maisa marakta Delhi gi miyam da ising marang kai na phanganba ngamdababu supply line da nungsa gi maisa na manil onduna pain khibadagi ni hai na Chief Minister Rekha na phongdor khibasi laibak thibani miyam gi lusing bi amsung Chief Minister amana asiguma wakalon senduna miyam bulan na lamjing na honarabadi laibak asi kari oigani hai ki Advocate Prashant Bhushan na hai kibada chayo lamba mioi amana scientist oiba mioi kayabu minister Chief Minister ohenbadagi asiguma nokningba wahai sing asi taba fanglibani hai ki Sahara Desert ta mioi nifumapan khaurangbagi saina khang mangamdadana laikhidre West Africa ki laibak amba oiriba Niger da laiba Sahara Desert ta mioi nifumapan khaurangmana khang mangamdabadagi sikre haina authorities sing na phongdorkre Laikidraba mioi sing adu Mali dagi Muslim singi kumai yaururga halakpada makhoina tongduna lakliba truck adu yaraktabadagi thaknanaba ising lairaktabadagi sikebani hairi Agades laingak na phongdokhibada Niger amasung Algeria gi marakta phawdok phawjin tawnabada yamna maru oiba mafam ama oiriba Asamaka dagi kilometer marfu hen na lapa Sahara Desert ki mi tadaba mafam amada mioi sing adu khaurang bakhang mangamdabana maram oiduna sikibani hairi Thangnanaba ising yawa ba mayok na ringai sairakta truck adugi driver na gari adu yakidabadagi semdanaba hona ringai gi tanjada tawdok adu thokibani hairi